ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯗꯨꯅ ꯀꯣꯔꯧꯖꯨ ꯍꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯒ ꯊꯣꯏꯒꯗꯤ ꯅꯣꯡꯉꯥꯜꯂꯒ ꯉꯟꯅ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡꯗꯨ ꯂꯩꯍꯧꯔꯦ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯃꯊꯪ ꯃꯊꯪ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏ ꯍꯌꯦꯡꯇ ꯉꯥꯏꯔꯛꯂꯕꯅꯤ ꯍꯣꯁꯇꯦꯜ ꯆꯪꯒꯗꯕ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯋꯥꯔꯤ ꯁꯥꯔꯤ ꯉꯥꯏꯍꯥꯛ ꯎꯅꯗꯨꯅ ꯀꯣꯔꯧꯅ "ꯑꯕꯦꯝꯃ, ꯌꯨꯝꯒꯤ ꯃꯤꯅ ꯎꯗ꯭ꯔꯦꯅ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯂꯞ ꯑꯣꯟꯖꯤꯟꯅꯗꯨꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯒ ꯂꯩꯒꯅꯨꯀꯣ꯫ ꯍꯣꯏꯕ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯁꯦ ꯈꯠꯄ ꯂꯥꯡꯕ ꯆꯠꯄ ꯅꯠꯇꯤꯌꯦ, ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯇꯥꯟꯅꯕꯅꯦ꯫ ꯀꯣꯔꯧꯁꯨ "ꯑꯗꯨꯅꯤ, ꯗꯗꯥ ꯅꯪ ꯍꯜꯂꯛꯄ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯝꯗꯣꯏꯅꯦ꯫ ꯑꯗꯣ ꯉꯥꯏꯈꯣꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯗꯨꯅ ꯈꯥꯎ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯈꯔ ꯆꯠꯊꯣꯛꯑꯒ ꯎꯖꯥꯎ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯂꯦꯞꯂꯤꯕꯤ ꯃꯥꯒꯤ ꯑꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯤꯔꯛꯏ꯫ ꯊꯣꯏ ꯏꯉꯛ ꯉꯛꯅ "ꯑꯦ, ꯀꯩꯅꯣ ꯁꯤꯕꯣ"꯫ ꯀꯣꯔꯧ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ "ꯈꯪꯗꯦꯅꯦ, ꯕꯣꯝ ꯑꯣꯏꯖꯥꯠꯂꯣ? ꯍꯥꯠꯇꯣꯛꯄꯤꯔꯒꯦ ꯈꯜꯂꯕꯣ? ꯑꯦ, ꯍꯤꯡꯅꯤꯡꯗ꯭ꯔꯕꯣ ꯅꯪꯕꯣ? ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ꯫ ꯍꯣꯏꯁꯦ, ꯐꯥꯒꯤ ꯇꯧꯕꯅꯦ꯫ ꯅꯪꯅ ꯍꯣꯁꯇꯦꯜ ꯆꯪꯕꯗ ꯄꯨꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯕꯤꯔꯛꯄꯅꯦ꯫ ꯑꯗꯣ ꯅꯪꯁꯨ ꯆꯪꯅꯕ ꯇꯧꯔꯣ꯫ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯊꯣꯏ ꯄꯣꯠꯇꯨ ꯇꯞꯅ ꯂꯧꯔꯒ ꯕꯥꯏ꯫ ꯀꯣꯔꯧꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯂꯩꯇꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯀꯟꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯒꯤꯠ ꯐꯝꯊꯔꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯈꯥꯎꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯈꯤꯇꯪ ꯆꯥꯎꯇꯛ ꯇꯧꯕ ꯈꯥꯎ ꯑꯗꯨ ꯍꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯡꯇꯣꯛꯏ꯫ ꯃꯅꯨꯡꯗꯅ ꯌꯥꯎꯔꯝꯃꯤ ꯀ꯭ꯂꯥꯁꯃꯦꯠꯀꯤ ꯈꯔ ꯊꯥꯔꯞ ꯇꯧꯕ ꯕꯣꯏ ꯗ꯭ꯔꯖꯟ 4, ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯃꯦꯛꯁ ꯔꯥꯏꯇꯔ ꯄꯦꯀꯦꯠ 3ꯃꯨꯛ꯫ ꯑꯇꯣꯞꯄ ꯈꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯇꯤ ꯁꯥꯔꯠ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯑꯃꯒ ꯇ꯭ꯔꯦꯛ ꯁꯨꯠ ꯑꯃꯒ꯫ ꯑꯇꯣꯞꯄ ꯈꯥꯎ ꯑꯗꯨ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯍꯟꯇꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯃꯝꯇ ꯌꯦꯡꯂꯛꯏ꯫ ꯁꯥꯄꯣꯟ, ꯁꯔꯐ, ꯇꯥꯋꯦꯜ, ꯇꯣꯁ, ꯃꯩꯈꯦꯠ ꯎꯄꯨ, ꯑꯗꯒꯤ ꯁꯝꯄꯨ꯫ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯈꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯈꯥꯎꯗꯨꯗꯅ ꯆꯥꯅꯕꯒꯤ ꯑꯥꯏꯇꯦꯝꯁ ꯈꯔ ꯌꯥꯎꯔꯤ꯫ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯚꯥꯏꯕ꯭ꯔꯦꯁꯟ ꯉꯪꯂꯛꯄ ꯑꯗꯨꯗ ꯊꯣꯏꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯑꯁꯣꯝꯗꯒꯤ "ꯑꯕꯦꯝꯃ"꯫ "ꯍꯥꯎ, ꯗꯗꯥ ꯌꯧꯔꯕꯣ"꯫ "ꯌꯧꯗ ꯉꯥꯏꯔꯤꯌꯦ꯫ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ"꯫ ꯁꯨꯝ ꯂꯩꯔꯤꯅꯦ꯫ ꯑꯗꯣ ꯌꯥꯝ ꯊꯨꯏꯌꯦ꯫ ꯒꯥꯔꯤꯁꯨ ꯀꯟꯅ ꯊꯧꯕ, ꯂꯝꯕꯤꯁꯨ ꯆꯤꯟꯗꯕ, ꯑꯗꯨꯅꯅꯦ꯫ ꯂꯩꯔꯣ, ꯗꯗꯥꯁꯨ ꯐ꯭ꯔꯦꯁ ꯑꯝꯇ ꯑꯣꯏꯔꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯊꯣꯏ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤ꯫ ꯄ꯭ꯔꯤ ꯑꯦꯛꯖꯥꯝꯁꯨ ꯄꯤꯈ꯭ꯔꯦ꯫ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯟꯅ ꯇꯧꯅꯔꯤ꯫ ꯊꯣꯏꯁꯨ ꯃꯌꯨꯝꯗ ꯄꯥꯛꯅ ꯊꯣꯛꯂꯛꯇꯦ꯫ ꯀꯣꯔꯧꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯀꯣꯔꯧ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯐꯣꯟꯒꯤ ꯔꯤꯡꯗꯨ ꯍꯟꯖꯤꯟ ꯈꯤꯡꯖꯤꯜꯂꯛꯏ꯫ ꯅꯝꯕꯔꯗꯨ ꯁꯦꯞꯀ ꯂꯩꯔꯝꯗꯕꯒ ꯃꯥꯁꯨ ꯁꯨꯡꯄꯥ ꯍꯦꯛ ꯄꯥꯏꯗꯦ꯫ ꯑꯁꯣꯝꯗꯒꯤ ꯄ꯭ꯔꯦꯝꯅ "ꯀꯩꯅꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯕꯣ ꯐꯣꯟꯒ ꯄꯥꯏꯗꯦꯃꯤ? ꯂꯝꯖꯤꯡꯕꯩꯁꯨ ꯆꯠꯈꯤꯗ꯭ꯔꯦ, ꯂꯣꯏ ꯁꯤꯔꯖꯥꯠꯂꯣ"꯫ ꯔꯥꯖꯅ "ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯇꯧꯍꯩ ꯈꯪꯗꯦ, ꯇꯧꯍꯩꯗꯤ ꯈꯪꯗꯦ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯒꯦꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯂꯝꯖꯤꯡꯕꯩꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯀꯣꯔꯧꯗ ꯑꯣꯏꯅ ꯇꯧꯔꯛꯏ꯫ ꯀꯣꯔꯧ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯒꯦꯠꯇꯨ ꯃꯁꯥꯅ ꯍꯥꯡꯗꯣꯛꯆꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯗꯨꯅ ꯒꯦꯔꯦꯖ ꯑꯗꯣꯝꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯈꯣꯡꯂꯤꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯒꯦꯠꯇꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯅ "ꯍꯜꯂꯣ, ꯀꯅꯥ"꯫ ꯑꯁꯣꯝꯗꯒꯤ ꯔꯥꯖꯅ "ꯇꯥꯃꯣ, ꯑꯩꯅꯦ ꯔꯥꯖꯅꯦ, ꯂꯝꯖꯤꯡꯕꯒꯤ ꯃꯃꯥꯟꯅꯕꯗꯣ"꯫ "ꯑꯦ,
ꯀꯩꯗꯧꯔꯦ? ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯇꯥꯃꯣ. ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ. ꯑꯩꯈꯣꯏꯕꯨꯗꯤ ꯌꯥꯎꯔꯤ. ꯑꯗꯣ ꯂꯝꯖꯤꯡꯕꯗꯤ ꯈꯪꯗ꯭ꯔꯤ. ꯃꯥꯏ ꯐꯣꯟꯗꯣ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕ. ꯑꯗꯩ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅ ꯇꯥꯃꯣꯗ ꯍꯪꯒꯦꯅ. ꯑꯗꯨꯕꯨ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯦ. ꯐꯣꯟ ꯆꯠꯂꯝꯕꯗꯒꯤ ꯆꯠꯈꯤꯗ꯭ꯔꯦ. ꯑꯗꯩ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯗ ꯐꯦꯜꯒ ꯑꯣꯏꯗꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯝꯃꯗꯤ ꯈꯜꯂꯛꯏ. ꯐꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯎ ꯍꯥꯏꯔꯛꯀꯦꯀꯣ. ꯑꯩ ꯌꯨꯝ ꯆꯪꯗ꯭ꯔꯤ. ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦꯀꯣ. ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ. ꯃꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗ ꯀꯣꯔꯧ ꯄꯨꯛꯅꯤꯡ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯅ ꯄꯥꯈꯠꯅ ꯃꯤꯄꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯊꯣꯡꯖꯤꯜꯗꯒꯤ ꯆꯪꯁꯨ ꯆꯪꯂꯨꯗ꯭ꯔꯦ. ꯅꯨꯡꯉꯥꯏꯇꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ. ꯂꯝꯖꯤꯡꯕ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯩꯖꯨꯞ ꯑꯆꯧꯕꯗꯨꯅ ꯃꯈ꯭ꯋꯥꯡꯐꯛ ꯀꯣꯟꯁꯤꯜꯂꯗꯨꯅ ꯁꯨꯞꯂꯤ. ꯃꯃꯤꯠꯇꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯎꯏꯁꯤꯜꯂꯗꯨꯅ ꯃꯄꯤꯗꯨ ꯄꯦꯟꯅ ꯇꯥꯍꯜꯂꯤ. ꯑꯃꯨꯛꯁꯨ ꯄꯠ ꯄꯠ ꯇꯩꯊꯣꯛꯂꯤ. ꯀꯣꯔꯧ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯑꯁ, ꯌꯥꯎꯔꯛꯇ꯭ꯔ ꯃꯥꯜꯂꯦꯅꯦ. ꯃꯊꯪ ꯐꯖꯅ ꯍꯣꯠꯅꯖꯔꯅꯤꯗ. ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯂꯩꯊꯣꯛꯆꯔꯨꯔꯕꯅꯤ. ꯇꯥꯔꯛꯏ ꯃꯔꯣꯜ ꯃꯔꯤ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ. ꯃꯈꯣꯜ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯃꯗ ꯀꯟꯅ ꯀꯧꯗꯨꯅ ꯇꯦꯡꯊꯥꯕꯩ ꯃꯑꯣꯡꯗ. ꯀꯣꯔꯧ ꯆꯠꯂꯝꯕꯗꯩ ꯆꯞ ꯂꯦꯞꯇꯨꯅ ꯉꯛꯅ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ. ꯂꯝꯖꯤꯡꯕ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯊꯥꯏ ꯗ꯭ꯔꯃꯥ ꯑꯃ ꯌꯦꯡꯂꯝꯕꯅꯤ. ꯗ꯭ꯔꯃꯥ ꯑꯗꯨꯗ ꯍꯦꯔꯣꯏꯟ ꯁꯤꯕꯒꯤ ꯃꯇꯥꯡꯗꯨꯗ ꯍꯦꯔꯣꯗꯨꯅ ꯀꯞꯄꯗꯨꯗꯁꯨ ꯃꯥꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯗ꯭ꯔꯃꯥꯒꯗꯨ ꯄꯨꯁꯇ ꯊꯝꯂꯗꯨꯅ ꯉꯥꯏꯍꯥꯛ ꯃꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯕꯅꯤ. ꯀꯣꯔꯧ ꯂꯝꯖꯤꯡꯕ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯏ. ꯆꯨꯕꯥꯒꯤ ꯁꯝꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯈꯠꯂꯤ. ꯑꯌꯣ. ꯀꯣꯔꯧꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ? ꯂꯝꯖꯤꯡꯅ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ? ꯅꯥꯏꯌꯦ ꯌꯥꯝꯅ. ꯑꯩꯕꯨ ꯑꯈꯨꯟꯕꯗꯧꯅ ꯑꯗꯨꯝ ꯊꯤꯅ ꯊꯤꯅ ꯇꯧꯕꯁꯤꯕꯨ ꯀꯩꯅꯣ? ꯀꯣꯔꯧꯅ ꯇꯥꯅꯤꯡꯗꯦꯍꯦ. ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ? ꯂꯝꯖꯤꯡꯕ ꯄꯦꯔꯤ ꯄꯦꯔꯤ. ꯗ꯭ꯔꯃꯥ ꯌꯦꯡꯉꯤꯕ. ꯀꯣꯔꯧꯅ ꯅꯃꯥꯟꯅꯕꯅ ꯐꯣꯟ ꯆꯠꯇꯦ ꯍꯥꯏꯁꯤꯅ ꯀꯝꯗꯧꯕ? ꯑꯣ, ꯑꯩꯅ ꯕ꯭ꯂꯣꯛ ꯇꯧꯕ. ꯀꯣꯔꯧ ꯉꯛꯅ ꯀꯩ ꯃꯔꯝꯒꯤ? ꯂꯝꯖꯤꯡ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯌꯥꯝ ꯌꯦꯠꯄ ꯗ꯭ꯔꯃꯥ ꯌꯦꯡꯉꯤꯀꯥꯟꯗ. ꯀꯣꯔꯧ ꯃꯃꯤꯠꯇꯨ ꯁꯨꯛꯂꯞꯅ ꯑꯦꯛꯖꯥꯝꯗꯤ? ꯂꯝꯖꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯏꯇꯤꯡ ꯇꯤꯡꯅ ꯃꯥꯏꯊꯣꯡꯗ ꯉꯁꯤ ꯍꯥꯏꯗꯣꯛꯅꯤ ꯍꯥꯏꯗꯥꯏꯅꯦ. ꯀꯣꯔꯧ ꯑꯃꯨꯛꯁꯨ ꯃꯀꯣꯛꯇꯨꯗ ꯈꯔ ꯀꯟꯅ ꯊꯥꯖꯤꯜꯂꯤ. ꯂꯝꯖꯤꯡꯅ ꯑꯁ, ꯀꯩꯅꯣ ꯇꯥꯃꯣ? ꯏꯁꯥꯒ ꯀꯣꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯕ ꯇꯥꯔꯤ. ꯀꯣꯔꯧꯅ ꯅꯪ ꯑꯃ ꯃꯤ ꯑꯣꯏꯔꯣꯏꯕꯣ. ꯃꯤꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯅꯔꯤ. ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯊꯧꯑꯣꯏꯗꯕꯁꯤꯕꯨ ꯀꯩꯅꯣ? ꯂꯝꯖꯤꯡꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯐꯥꯈ꯭ꯔꯦ. ꯔꯤꯖꯜ ꯍꯥꯟꯅ ꯍꯪꯕꯒ ꯅꯠꯇꯦ. ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯕ꯭ꯂꯣꯛꯇꯩ ꯍꯥꯟꯅ ꯂꯧꯊꯣꯛꯏ. ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯐꯣꯟꯗꯨ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯀꯣꯜꯗꯨ ꯐꯠ ꯆꯤꯡꯂꯛꯏ. ꯀꯣꯔꯧꯅ ꯀꯅꯥꯅꯣ ꯑꯃꯨꯛ? ꯂꯝꯖꯤꯡꯅ ꯄ꯭ꯔꯦꯝ. ꯀꯣꯔꯧꯅ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ. ꯂꯝꯖꯤꯡꯕꯁꯨ ꯐꯣꯟꯗꯨ ꯑꯣꯏꯅ ꯄꯥꯏꯈꯠꯍꯧꯏ. ꯑꯗꯨꯒ ꯃꯈꯣꯟꯒꯗꯨ ꯋꯥꯡꯅ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯩ ꯆꯥꯎꯈꯠꯇꯕ ꯁꯥ! ꯇꯥꯃꯣꯗ ꯅꯣꯏ ꯐꯣꯟ ꯇꯧꯔꯨꯕ꯭ꯔꯥ? ꯄ꯭ꯔꯦꯝꯅ ꯈꯣꯟꯗꯥ ꯐꯥꯎꯗꯤ ꯐꯥꯎꯏꯅꯦ. ꯆꯥꯛꯀ ꯂꯥꯝꯕꯒ ꯄꯨꯡꯊꯟ ꯍꯦꯛ ꯊꯜꯂꯦ. ꯂꯝꯖꯤꯡꯅ ꯑꯔꯥꯝ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯍꯦꯛ ꯇꯧꯔꯛꯑꯣ ꯐꯣꯟ. ꯁꯨꯝꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯤꯡꯉꯗꯤ. ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯇꯨꯀꯠꯆꯩꯍꯦ. ꯑꯩꯕꯨ ꯆꯥ ꯊꯛꯄ ꯐꯪꯗꯕ ꯃꯤ ꯃꯥꯜꯂꯨꯔꯕ? ꯕꯨꯙꯤ ꯐꯛꯆꯤꯟꯕꯧ. ꯂꯝꯖꯤꯡꯅ ꯑꯩꯗꯤ ꯇꯥꯃꯣ ꯅꯍꯥꯛꯀꯤ ꯈꯤꯇꯪ ꯈꯪꯉꯦ. ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕ ꯅꯣꯏꯀꯣ. ꯄ꯭ꯔꯦꯝꯅ ꯍꯥꯠꯄꯨ ꯍꯥꯠꯄꯤꯗꯦ. ꯑꯩꯅ ꯅꯌꯥꯝꯕ ꯑꯣꯏꯔꯝꯗ ꯇꯧꯔꯤꯅꯤ. ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯁ꯭ꯇꯦꯇꯁꯇ ꯃꯩꯈꯨꯒꯤ ꯏꯁꯩꯗꯨꯒ ꯊꯋꯥꯏꯅꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯝꯕꯤꯅ ꯑꯃ ꯂꯩꯗꯥꯏꯅꯦ. ꯑꯗꯨ ꯀꯥꯏꯅꯒ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅꯅꯦ ꯑꯃꯨꯛꯇꯣꯏꯕ ꯃꯁꯛ ꯏꯐ ꯐꯖꯉꯩ ꯄꯥꯝꯃꯨꯏꯌꯦ ꯄꯥꯝꯃꯨꯏꯌꯦꯅ. ꯔꯥꯖꯅ
Kaino Prem, Watido sum ngang lady dubo. Phone doing on the pillow. Asi hire Prem degi phone do lawi aduga. Phone gets at Handana. Hat ni bona. Nathora, Tanjamin Jackal Dadi, Adum Chataba Blokto. Pare, Lehoro de Diaquesale. Oh, Tambiro. Rasna. Adaidi hospital beta, Mun Suba should a boy lay near. A jam hydobane, Sasadingo. A quachatore quiver. Lamjimba phone do not con the Giloto tuna, loudspeaker Tadui. Aduga, group killing adu the Jangladuna, Magi roll number do yaw brakan na yengi. Ngahak sumyeng labatung da, Lamjimba yam harana. Ima, kayo, haraw na kinong tawri. Rasna. Makialam lang anu taningre, tunalaw, minitara manung pige. Nang nabalakso. Kuire nga iste, nang draba, tamamena, sakredo. Lamjingna. Yam ling brabu, wangang bada. Ngak tadi nga mo, toilet kam phazana tawthokige. Rasna. Khangde, 10 minutes. Lamjingna wangang baga nangde, phone du pat ka khre. Lamjing basu hobe tawduna numidang wairam aduda mayamba korau da hairam laga mayumdagi magi bullet tu thawdotuna thorekli. Ras ka prem gasu mabula pangai dun leirami. Asumna marup ahum du puna marshi hoiram da lai. Hanana ras na pau haikrabani marshi hoisu banang nupi singa ngai duna leirami. Nupa ahum du su yausila aduna changlai. Adu ubada manang nupi amana. Jemershia, Cape Upasidi Nairehe. Marshina Atopa Anis de Yengo, Asidina Taini. As Pajabaga Cancele. Mas Upase Asibu di Pajabodi Male, Ado Pazanadi Udre, Masaksina. Nupa ahum dusu changla aga, nupi sing dugina kanda lep lare. Lam hinjarasu, ngausinarasu, nupi angangadi kaya unsinade, marshi hoy natana. Aduna adum dong hari. Kiam kuire marshi. Marshina, pungkui kui jida. Lamjing bawadu ngang marks tu lautorak pani. Marks manungi maithong du ubada, daina, mamit tu tarang chakre. Mitfam hong kidre, honing bagi itil su po kidre, pungaw kre. Ngang ni ngoi khangdaba prem du mi yauri khangda kai haidorei. Nangdi uchi suyam loiramina. Ingangak na mayam du prem da loina yengnarei. Marshi shu aduga harei. Kaino ngangbiya kaide uchi no. Rasna. Bhai nang suba khadba mirai leitaba dauna. Asi hairaga marshi da mu onsilaga. Marshi kyam kuina ngai handoino. La meda. Uchina chen dana sanabuga chapmanare mi manungsida. Makhoi singdu pulap changlaktuna mafam chaba ama yengduna famthare. Angang ani dudi ahan baga oibaga wa kaya ngangjade. Prem di mikup amata ngangdrebati leiba ngamdabanina sanna sajup saibagum tapna ngangba amu haurai. Khadang partner yaudabase kitang di nungaitaba phawbra meda. Marshina, akoi ahum pulasu nang yobadi ngamjade hairiba. Premna amu asas khadang nomaga hingdau noina. Lamjing manok fetawna kai saseba. Marshina, yare ai thok hairamage. Asi hairaga hawakre. Mayam dusu ngaibu oina nupi ani duda onsilai. Lamjing bana noi ani di kai mingkauba. Nupi amana daina ka wegidi. Amaduna amu aina Sofia. Lamjing banok mi tawraga. Oh, akhoi sembes oidoro natraga. Daina na oina farkumai. Nati ten thadoini. Boarding laitro. Laitiye.
ꯃꯃꯥꯒ ꯕꯕꯥꯒꯅ ꯌꯨꯝꯗ ꯑꯣꯖꯥ ꯀꯧꯔꯒ ꯑꯗꯨꯝ ꯍꯣꯠꯅꯍꯜꯂꯦ꯫ ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯜꯂꯛꯑꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯥꯡꯗ꯭ꯔꯣ? ꯅꯍꯥꯟꯈꯩ ꯊꯣꯛꯇꯦꯗ, ꯉꯁꯤꯗꯤ ꯆꯦꯅ ꯑꯆꯥꯄꯣꯠ ꯄꯤꯖꯒꯦ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯊꯣꯛꯎꯁꯦꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯏꯅꯦ꯫ ꯑꯣ, ꯀꯟꯅ ꯍꯣꯠꯅꯧ꯫ ꯔꯥꯖꯀ ꯄ꯭ꯔꯦꯝꯒꯁꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯁꯤꯟꯅꯩ꯫ ꯃꯔꯁꯤꯁꯨ ꯆꯥꯅꯕꯗꯨ ꯃꯥꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯄꯨꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯃꯈꯥꯏꯔꯣꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯃꯍꯩ ꯃꯌꯨꯝꯗ ꯊꯣꯛꯅꯔꯛꯂꯦ꯫ ꯊꯣꯏꯁꯨ ꯃꯌꯨꯝꯗ ꯃꯃꯥꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯍꯜꯂꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ꯫ ꯊꯥꯗꯣꯏꯅ: ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯊꯣꯏꯅ: ꯔꯦꯗꯤꯅꯦ, ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯣꯏꯔꯒꯨꯝꯕꯅꯦ꯫ ꯊꯥꯗꯣꯏꯅ: ꯃꯥꯔꯛ ꯐꯖꯍꯜꯂꯣ꯫ ꯃꯃꯥꯗꯤ ꯏꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯛꯄꯗꯨꯅꯦ ꯃꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯁꯦ꯫ ꯊꯣꯏꯅ: ꯃꯃꯥ, ꯑꯩꯅ ꯉꯝꯃꯤꯕ ꯃꯈꯩ ꯍꯣꯠꯅꯖꯒꯦ꯫ ꯊꯥꯗꯣꯏꯅ: ꯍꯣꯏ, ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯊꯣꯏꯅ: ꯍꯌꯦꯡ ꯑꯣꯏꯅ ꯈꯨꯔꯨꯝꯊꯣꯛꯎꯔꯁꯦ, ꯂꯥꯞꯅꯗꯤ ꯆꯠꯂꯒꯨꯝꯁꯦ, ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝꯒ ꯁꯅꯥꯃꯍꯤꯒ ꯑꯣꯏꯅꯇꯪ꯫ ꯂꯝꯕꯦꯜ ꯅꯥꯀꯟꯗ ꯒꯥꯔꯤꯗꯨ ꯊꯩꯖꯤꯟꯗꯨꯅ ꯈꯥꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ: ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣ, ꯑꯩ ꯍꯌꯦꯡꯒꯤ ꯍꯩ ꯔꯥ ꯈꯔ ꯌꯦꯡꯉꯛꯀꯦ꯫ ꯕꯖꯥꯔ ꯃꯆꯥꯗꯨꯗꯒꯤ ꯑꯐꯪꯕ ꯍꯩ ꯔꯥ, ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯃꯆꯥ ꯄꯤꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯂꯩꯔꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯂꯣꯡꯅ ꯍꯤꯞꯊꯩ, ꯑꯗꯨꯒ ꯇꯞꯅ ꯃꯣꯟ ꯃꯈꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯦꯠꯇꯨꯅ ꯂꯩ꯫ ꯋꯥꯆꯞꯇ ꯆꯪꯗꯨꯅ ꯁ꯭ꯇꯦꯇꯁ ꯃꯊꯪ ꯌꯦꯡꯂꯛꯏ꯫ ꯔꯣꯖꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯁ꯭ꯇꯦꯇꯁ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯥꯝ ꯅꯛꯅ ꯃꯥꯏ ꯉꯥꯛꯇ ꯀꯥꯞꯄ ꯐꯣꯇꯣ ꯑꯣꯏꯅ ꯇꯧꯏ ꯀꯦꯞꯁꯟꯗꯅ: ꯄ꯭ꯔꯣꯇꯤꯟ ꯆꯥꯃꯟꯗꯅ ꯃꯥꯏꯒꯁꯦ ꯆꯕꯤ ꯑꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏ ꯅꯣꯛꯑꯒ ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯁꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯀꯣꯔꯧꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗꯨꯗ ꯈꯨꯕꯤꯗꯨꯅ ꯏꯁꯀ꯭ꯔꯤꯟꯗꯨꯗ ꯐꯥꯔꯒ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯇꯤ ꯁꯥꯔꯠ ꯑꯃ, ꯍ꯭ꯋꯥꯏꯠ ꯀꯂꯔꯒꯤ ꯒꯥꯎꯇꯔ ꯄꯦꯟ ꯑꯃꯒ ꯍ꯭ꯋꯥꯏꯠ ꯀꯂꯔꯒꯤ ꯁ꯭ꯄꯣꯔꯠ ꯁꯨꯁ ꯑꯃ, ꯂꯦꯗꯔꯅ ꯃꯔꯤ ꯍꯥꯞꯄ ꯈꯨꯗꯥꯡ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯒ, ꯃꯁꯝꯗꯨꯁꯨ ꯌꯥꯝꯅ ꯇꯦꯟꯅ ꯃꯁꯥ ꯅꯥꯟꯅ ꯀꯛꯏ꯫ ꯃꯈꯨꯠꯇꯅ ꯐꯣꯟꯗꯨꯃ ꯄꯥꯏꯔꯒ ꯑꯃꯨꯕ ꯃꯆꯨꯅ ꯗ꯭ꯔꯦꯟ ꯆꯦꯟꯕ ꯁ꯭ꯄꯦꯛ ꯇꯨꯃꯒ ꯃꯈꯣꯡꯗꯨ ꯀꯥꯔꯟ ꯆꯠꯅꯗꯨꯅ ꯐꯝꯃꯤ꯫ ꯐꯣꯟ ꯄꯥꯏꯔꯤꯕ ꯈꯨꯠꯇꯨꯅ ꯈꯗꯥꯡꯗ ꯁꯧꯏ, ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯅꯥꯀꯟꯗ ꯌꯦꯡꯊꯣꯛꯏ꯫ ꯐꯣꯇꯣꯗꯨ ꯅꯥꯆꯦꯞ ꯑꯣꯏꯔꯞ ꯀꯥꯞꯄꯅꯤ, ꯑꯗꯨꯒ ꯀꯦꯞꯁꯟꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ: ꯋꯦꯇꯤꯡ ꯐꯣꯔ ꯁꯝꯋꯥꯟ꯫ ꯏꯁꯀ꯭ꯔꯤꯟꯗ ꯐꯥꯗꯨꯅ ꯊꯝꯂꯝꯕ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯂꯦ, ꯑꯗꯨꯒ ꯁ꯭ꯇꯦꯇꯁ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯊꯝꯂꯝꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯗꯨ ꯑꯃꯨꯛ ꯇꯥꯔꯤ꯫ ꯃꯈꯥꯗꯅ ꯏꯔꯤ: ꯈꯤꯇꯪꯒ ꯅꯠꯇꯦꯗ, ꯃꯌꯥꯝ ꯍꯦꯜꯂꯦ꯫ ꯊꯣꯏ ꯃꯆꯤꯟꯗꯨ ꯃꯣꯃꯣꯟ ꯈꯤꯇꯪ ꯇꯧꯔꯛꯏ, ꯑꯗꯨꯒ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯐꯠ ꯄꯤꯁꯤꯜꯂꯤ: ꯀꯅꯥꯕꯨꯅꯣ? ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯦꯇꯁ ꯃꯊꯪ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯃꯤꯅꯤꯠ 9ꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯇꯁꯁꯨ ꯌꯦꯡꯕ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯕꯦꯛ ꯐꯠ ꯆꯠꯂꯛꯏ, ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯥꯏ ꯊꯥꯔꯝꯕ ꯃꯦꯁꯦꯖꯇꯨ ꯗꯤꯂꯤꯚꯔ ꯇꯧꯔꯝꯗꯦ꯫ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯈꯟꯗꯨꯅ ꯃꯥꯁꯨ ꯐꯣꯟꯗꯨ ꯃꯨꯊꯠꯂꯒ ꯐꯝ ꯊꯥꯔꯤ꯫ ꯀꯥꯡꯈꯜ ꯅꯤꯡꯊꯤꯖꯅ ꯌꯦꯞꯁꯤꯜꯂꯒ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯇꯨꯅ ꯇꯞꯅ ꯍꯤꯞꯊꯩ꯫ ꯊꯥꯗꯣꯏꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ: ꯏꯕꯦꯝꯃ, ꯐꯩꯖꯨꯞꯀꯗꯣ ꯏꯪꯒꯗ꯭ꯔꯣ? ꯅꯨꯃꯤꯗꯥꯡ ꯌꯥꯝ ꯏꯪꯉꯕꯅꯤꯅꯦ꯫ ꯊꯣꯏꯅ: ꯌꯥꯅꯤꯗ, ꯀꯩꯁꯨꯝ ꯏꯪꯉꯣꯏꯌꯦ꯫ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ ꯃꯃꯥ? ꯑꯉꯥꯡꯒꯤ ꯆꯦ ꯌꯦꯡꯉꯝꯕꯅꯦ, ꯅꯪꯁꯨ ꯇꯨꯝꯊꯣꯛꯑꯣ, ꯐꯣꯟꯒ ꯃꯦꯠꯇꯅ ꯂꯩꯔꯅꯨ, ꯍꯌꯦꯡ ꯉꯟꯅ ꯆꯠꯇꯣꯏꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯡꯗꯁꯨ ꯃꯈꯣꯜ ꯊꯣꯛꯇꯅ ꯌꯥꯝ ꯇꯞꯅ ꯉꯥꯁꯤꯟꯕꯤꯔꯝꯃꯤ꯫ ꯊꯣꯏꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯣꯔꯧ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ꯫ ꯍꯦꯃꯣꯅ: ꯍꯩ ꯃꯃꯥ, ꯑꯆꯧꯕꯒꯤ ꯆꯥꯛ ꯈꯔ ꯍꯥꯞꯄꯤꯌꯨꯗꯅ, ꯌꯥꯎꯗ꯭ꯔꯦ꯫ ꯀꯣꯔꯧꯅ: ꯌꯥꯔꯅꯤꯌꯦ ꯕꯕꯥ, ꯌꯥꯝ ꯆꯥꯅꯤꯡꯗꯤꯌꯦ,
ꯉꯁꯥꯏꯒꯤ ꯆꯥꯁꯤꯜꯂꯛꯄ ꯃꯌꯥꯝꯗꯨꯅ꯫ ꯁꯈꯤꯁꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯃꯣꯁꯨ ꯃꯉꯛꯇꯨ ꯐꯠ ꯏꯟꯈꯠꯂꯛꯏ꯫ ꯁꯈꯤ ꯁꯥꯏꯔꯤꯕ ꯆꯥꯛꯇꯨ ꯌꯣꯠꯁꯤꯜꯂꯒ ꯌꯥꯝ ꯇꯞꯅ ꯃꯆꯥ ꯑꯍꯜꯗ ꯀꯧꯔꯛꯏ꯫ ꯑꯆꯧꯕ꯫ ꯁꯈꯤꯒꯤ ꯈꯣꯟꯊꯣꯛꯇꯨꯗ ꯀꯣꯔꯧ ꯂꯝꯖꯤꯡꯕ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯃꯣꯗꯤ ꯆꯥꯛꯇꯨ ꯎꯝꯁꯥꯏ ꯀꯟꯅ ꯁꯥꯏꯔꯤ, ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯂꯗꯨꯅ꯫ ꯁꯈꯤꯅ ꯑꯆꯧꯕ, ꯅꯃꯥꯁꯨ ꯏꯁꯨ ꯏꯃꯧꯒꯗꯨ ꯎꯅꯤꯡꯉꯤꯅꯦ꯫ ꯅꯪ ꯃꯇꯤꯛꯁꯨ ꯆꯥꯔꯦ꯫ ꯌꯦꯡꯉꯣ, ꯃꯈꯥ ꯊꯪꯕꯒꯤ ꯇꯣꯝꯕꯗꯣ ꯅꯪꯅꯕꯨ ꯆꯍꯤ ꯍꯦꯟꯅ ꯍꯜꯂꯝꯅꯤ꯫ ꯃꯤꯒꯤꯗꯤ ꯃꯆꯥꯗꯣ ꯀ꯭ꯂꯥꯁ 2 ꯀꯥꯔꯦ ꯍꯥꯏꯅꯦ꯫ ꯉꯛꯅ ꯌꯦꯡꯉꯝꯕ ꯃꯃꯥꯏꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯃꯥꯏꯊꯣꯡꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯂꯝꯖꯤꯡꯕꯁꯨ ꯉꯥꯡꯍꯧꯗ ꯌꯥꯗꯦꯗꯧꯅ ꯉꯥꯡꯉꯛꯏ꯫ ꯇꯥꯃꯣꯆꯧ, ꯑꯩꯅ ꯑꯃꯨꯛ ꯍꯥꯜꯂꯗꯤ ꯅꯪ ꯀꯞꯆꯍꯧꯅꯤꯍꯦ꯫ ꯁꯈꯤꯅ ꯍꯩ, ꯅꯪ ꯑꯃ ꯏ ꯌꯥꯎꯗ ꯌꯥꯎꯏ꯫ ꯅꯨꯄꯤ ꯃꯁꯦꯟ ꯅꯨꯄꯥ ꯃꯁꯦꯟꯅꯤ ꯑꯝꯇ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯩꯗꯤ ꯍꯩꯅꯖꯗꯦꯗ꯫ ꯂꯝꯖꯤꯡꯕꯁꯨ ꯍꯥꯏꯔꯞ ꯁꯨꯛꯇꯣꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯕꯨ ꯁꯤꯡꯖꯨ ꯃꯌꯥꯟ ꯇꯥꯍꯟꯕꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯒꯤꯠ ꯒꯤꯠ ꯅꯝꯗꯨꯅ ꯆꯥꯁꯤꯜꯂꯤ꯫ ꯁꯈꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯅꯪꯕꯨ ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯔꯕꯁꯨ ꯍꯥꯏꯅꯕ ꯆꯠꯀꯦ ꯏꯃꯥ ꯍꯣꯏ꯫ ꯀꯣꯔꯧ ꯇꯁꯦꯡꯅ ꯃꯃꯥꯏꯗꯨ ꯍꯩꯅꯧ ꯑꯃꯨꯟꯕꯗꯒꯤ ꯍꯦꯟꯅ ꯉꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯌꯥꯝꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯃꯀꯣꯛꯇꯨ ꯁꯨꯡꯅꯧ ꯅꯣꯝꯈꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯋꯥ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯆꯥꯛꯇꯨꯗ ꯈꯨꯖꯤꯟꯗꯨꯅ ꯁꯤꯛꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯖꯤꯡꯕꯅ ꯑꯌꯣ